ꯃꯊꯪꯗꯗꯤ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯁꯄꯣꯔꯠ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯕꯨ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯒꯥꯏꯗꯦꯟꯁ ꯇꯧꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯈꯨꯃꯨꯖꯝ ꯗꯤꯔꯦꯟꯕꯨꯁꯨ ꯋꯥꯍꯪ ꯈꯔꯗꯪ ꯊꯝꯕꯤꯅꯕ ꯑꯣꯖꯥꯗ ꯅꯤꯡꯁꯤꯡꯖꯔꯤ. ꯉꯁꯤꯒꯤ ꯌꯥꯝꯅ ꯆꯤꯡꯂꯦꯝꯂꯕ ꯃꯐꯝ ꯑꯁꯤꯒꯤ ꯃꯤꯐꯝ ꯃꯄꯨ ꯃꯌꯥꯏ ꯊꯪꯕꯗ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯑꯦꯗꯚꯣꯀꯦꯠ ꯔꯃꯥꯀꯥꯟꯇ ꯑꯗꯨꯒ ꯇꯥꯏꯁꯇ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯑꯣꯖꯥ ꯄꯨꯝꯅꯃꯛ ꯃꯤꯡ ꯑꯣꯏꯅ ꯄꯟꯕꯗꯁꯨ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯡꯕꯇꯗ ꯑꯩ ꯈꯨꯔꯨꯝꯖꯔꯤ. ꯂꯣꯏꯅꯅ ꯃꯥꯡꯗ ꯂꯦꯡꯁꯤꯟꯕꯤꯔꯤꯕ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯒꯗꯕ ꯈꯨꯟꯅꯥꯏ ꯑꯁꯤꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯕꯤꯒꯗꯕ ꯑꯗꯨꯒꯨꯝꯕ ꯅꯍꯥꯔꯣꯜꯁꯤꯡ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡ ꯑꯣꯖꯥꯁꯤꯡ ꯍꯥꯏꯕꯨ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨꯁꯨ ꯃꯈꯣꯏꯗ ꯈꯨꯔꯨꯝꯖꯔꯤ. ꯑꯦꯛꯖꯥꯝ ꯁꯥꯡꯅ ꯉꯥꯡꯖꯔꯣꯏ ꯃꯔꯝꯗꯤ ꯑꯩꯈꯣꯏꯒꯤ ꯔꯥꯏꯖꯇ ꯇꯣꯉꯥꯟꯕꯤꯒꯗꯕ ꯑꯣꯖꯥ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ. ꯑꯗꯨꯒ ꯑꯣꯖꯥ ꯀꯌꯥꯅꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯊꯝꯕꯤꯈꯤ. ꯑꯩ ꯃꯁꯤ ꯌꯥꯝ ꯁꯥꯡꯅ ꯑꯣꯖꯥ ꯇꯦꯟꯇꯛꯅ ꯑꯩ ꯍꯥꯏꯖꯒꯦ. ꯑꯩꯈꯣꯏ ꯑꯣꯖꯥ ꯄ꯭ꯔꯐꯨꯜꯅ ꯄꯟꯈꯤꯕꯁꯤ ꯌꯥꯝ ꯆꯨꯝꯃꯤ. ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯏꯅꯥꯎ ꯔꯣꯃꯦꯟꯂꯣꯟ ꯑꯗꯨꯒ ꯏꯅꯥꯎ ꯔꯥꯖꯦꯁ ꯑꯗꯨꯒ ꯏꯅꯥꯎ ꯔꯣꯁꯟ ꯏꯌꯣꯟ ꯑꯃꯗꯤ ꯃꯣꯏ ꯃꯔꯤ ꯃꯉꯥ ꯃꯣꯏ ꯂꯥꯛꯈꯤ ꯑꯩ ꯎꯅꯕ. ꯑꯗꯣ ꯑꯩꯁꯨ ꯑꯩꯒꯤ ꯏꯅꯥꯎꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯍꯥꯏꯕ ꯇꯥꯔꯦ. ꯃꯣꯏ ꯂꯥꯛꯄꯗꯣ ꯑꯩ ꯍꯟꯈꯤ. ꯃꯣꯏꯁꯦ ꯌꯥꯝ ꯀꯨꯏꯅꯖꯔꯤ ꯏꯅꯥꯎꯁꯤꯡ ꯂꯥꯛꯏꯁꯦ. ꯃꯣꯏ ꯌꯥꯝ ꯐꯖꯅ ꯍꯣꯠꯅꯩ. ꯑꯣꯖꯥ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯒꯤ इमोशन जो है बता दो अखोने पलमोफन से फंगसी मखोदे बे डाटा में कोई मैते की खुन कया दा नारोन सिंह निशा की पाकर ताऊना कोई ड्रग्स साधन न्यूज़ क्या की खुन से लोन हारी तो नहीं आई नाउ संख्या है ना आई मतलब तो मखन की अखोने जो हारी वो अपन सिंह से उतना खंड तो मखोदे हारी बा कोई खुनाइशी का सिनारी बा खुनाइशी का कोई मांग ताकत का सुपुन मकी बतावे बसे ये नाम से जो इतना तो नंदे हमदी कोई तसेंगा खुनाइशी खंजब अदुगुम आई नाउ से जो बदन से रुतन ते और परल से बसे स्पोर्ट्स के नाम को स्पोर्ट्स से कोई ग्रुप कयाम ले अदुगु कोई स्पोर्ट्स के नाम द माइंड सुनना स्पोर्ट्स से करेक्टर तो सफल के लगे है अदुम ग्रुप से कोई मेरी खुनाई दवाली बरमदी स्पोर्ट्स से कोई मेरी एक हुई थी जब चुने जब चाला अदुगुम कोई थोमबनी स्पोर्ट्स से कोई फजल कोई स्पोर्ट्स का माइंड से फजल गदी मणिपुर दसी ओलंपिक जोना कोई थोगे दो सनव असुना कोई बड़ा पापन करेंगे मतलब कोई होना धन तो भी हाई बदल तो सीधा कोई माइंड से दे अदना इनाउ से नसीना मसी के और बस मसी मेने बा नहारों की बदल कम से तो मैं कहती है बस मसी जाम फजल फजा हम सुबह है बता तो मतलब कहने का चिंता लेती ये हमारे बस कोई स्किल्स डेवलपमेंट नहारों में कोई शो हिंदे में जाते तुम्हारे सीधा बड़े बदलना कोई शो कोई हिंदे बदलना कोई स्किल डेवलपमेंट कोई बात लंबी चीज़ होता है हाई अपन क्या अदुबो आई हंगिदा प्रति गाँव समझिदा इनो अकोई अपनी बड़ा बड़ा पक्षिदा नारों की विलुप्त क्या है तब दिनते नारों की विलुप्त क्या है अदुबो अकोई मकुल संचरण में चंद्र मदिन का निकाय है अपन क्या तुम अदुबो मकुल हाय लई बा अकोई पुनाई से नारों हंगे अदम तुम मागी तो बा मागी अपनी सिंह और मागी तो बा wakil losin patal lebrina जापर जैसे कंजरी बा कोई पानी से मसीगा कोई मायन से लगा कोई पक्षी लगे कोई मतें पागु कोई मसीगा कोई से मसीगा कोई काम बसे हारी बा आई गाँव से नसीगी मुश्किल पुन है बता गाँव से नसीना खुद हाजिर बा थम्बी बोपन प्यास को मधु सिंधु को कोई सब पापन मधु सिंधु को पांचल को इना नसीगी तो मसीगा कोई जामा से बनी गाँव से खड़ा चली अब गाड़ी आप संगम जरो कोई जाम पुनः मुन्ना है मेरे भी कोई थर्ची खासी से मसी कोई नाव तब से कोई नारों से कोई शासन फैसल का कोई अधिका अदुबा जाओ बदलते अदुबो आई ने मुझे पता कोई अनांस शिनाव से रमेलवान वाले दोस्तों मकुई रहते थे कोई शिनाव से डिसिप्लिन ने कोई साबक का जान को मतलब जान में कोई जेन को अच्छे सारे कोई पत्ते हैं वो तो खत्म ना हो मसाला जस्टिस जाओ अमदी
ꯃꯈꯣꯏ ꯃꯁꯥꯅ ꯃꯁꯥꯕꯨ ꯋꯥꯔꯛꯆꯕ ꯉꯝꯕ ꯃꯗꯨ ꯃꯅꯥꯎꯁꯤꯡ ꯍꯥꯏꯕꯁꯤ ꯊꯝꯖꯅꯤꯡꯉꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯃꯥꯟꯅꯕ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯧꯕꯁꯦ ꯃꯁꯤ ꯊꯥꯗꯣꯛꯄ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯂꯨꯞ ꯀꯌꯥꯗ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯇꯣꯈꯥꯏ ꯇꯣꯈꯥꯏ ꯇꯥꯕꯒꯤ ꯃꯑꯣꯡꯁꯤꯡ ꯎꯗꯕ ꯅꯠꯇꯦ ꯑꯣꯖꯥ ꯄ꯭ꯔꯐꯨꯜꯂꯅ ꯌꯥꯝ ꯃꯌꯦꯛ ꯁꯦꯡꯅ ꯊꯝꯕꯤꯔꯝꯃꯦ ꯑꯩꯅ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯍꯥꯏꯗꯕꯁꯨ ꯌꯥꯔꯦ ꯑꯗꯨ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯅ ꯊꯝꯖꯅꯤꯡꯕꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯃꯅ ꯑꯃꯕꯨ ꯊꯥꯖꯅꯕ ꯑꯃꯗꯤ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯑꯩꯒꯤ ꯏꯌꯥꯝꯕ ꯁꯤꯅꯔ ꯐꯖꯅ ꯍꯥꯏꯕꯤꯔꯝꯃꯤ ꯁꯦꯜ ꯊꯨꯝꯗ ꯃꯣꯠꯇꯕ ꯌꯥꯝ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟꯁꯤ ꯂꯩꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯑꯃꯈꯛ ꯇꯧꯕꯗ ꯌꯥꯝꯅ ꯄꯨꯛꯆꯦꯜ ꯁꯦꯡꯕ ꯌꯥꯝ ꯊꯤꯅ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯑꯃꯒꯤ ꯃꯥꯡꯗꯕ ꯃꯤ ꯑꯃꯒ ꯑꯩꯈꯣꯏ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤ ꯊꯝꯕ ꯑꯃꯅ ꯇꯧꯕꯗ ꯀꯂꯛꯇꯅ ꯑꯃꯅ ꯊꯨꯒꯥꯏꯕ ꯆꯩꯈꯥꯏꯕ ꯊꯦꯡꯒꯥꯏꯕ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯇꯧꯕꯤꯗꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯟꯒꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝ ꯆꯪꯉꯤ ꯂꯩꯕꯥꯛ ꯑꯃꯈꯛꯁꯦ ꯑꯩꯈꯣꯏꯅ ꯆꯥꯎꯈꯠꯄ ꯃꯄꯥꯟ ꯀꯟꯕ ꯂꯩꯕꯥꯛ ꯑꯃꯈꯛ ꯁꯦꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯅꯍꯥꯔꯣꯟꯒꯤ ꯊꯧꯗꯥꯡꯁꯦ ꯌꯥꯝꯅ ꯍꯥꯏꯖꯅꯤꯡꯉꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯁꯦ ꯑꯩꯈꯣꯏ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯀꯤ ꯑꯩꯈꯣꯏ ꯃꯅꯔꯦꯜ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯥꯎꯔꯤꯕꯗꯨꯅꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥꯒꯤ ꯃꯥꯒꯤ ꯁꯨꯄꯔ ꯄꯥꯋꯔꯒꯨꯝꯕꯒꯤ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯛꯆꯦꯜ ꯑꯃꯈꯛꯁꯦ ꯑꯩꯈꯣꯏ ꯈ꯭ꯋꯥꯏꯗꯒꯤ ꯃꯥꯂꯦꯝꯗ ꯈ꯭ꯋꯥꯏꯗꯒꯤ ꯅꯍꯥꯔꯣꯟ ꯂꯩꯕ ꯂꯩꯕꯥꯛꯁꯦ ꯑꯩꯈꯣꯏ ꯚꯥꯔꯠ ꯕꯔꯁꯅꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯁꯨ ꯑꯩꯈꯣই ꯅꯍꯥꯔꯣꯟꯅ ꯈꯨꯟꯅꯥꯏꯁꯤꯁꯨ ꯇ꯭ꯔꯥꯟꯁꯐꯣꯔꯃꯦꯁꯟ ꯄꯨꯔꯛꯄꯅ ꯑꯋꯥꯠꯄ ꯈꯨꯟꯅꯥꯏ ꯑꯃꯈꯛ ꯄꯨꯔꯛꯄ ꯇꯥꯔꯒꯗꯤ ꯅꯍꯥꯔꯣꯟꯒꯤ ꯌꯥꯝ ꯊꯧꯗꯥꯡ ꯂꯩ ꯍꯥꯏꯕꯁꯦ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨꯒ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯦ ꯁꯦꯝꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯗ꯭ꯔꯥꯐꯇꯤꯡ ꯀꯃꯤꯇꯤ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯀꯔꯤ ꯇꯧꯒꯅꯤ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯑꯩꯈꯣꯏꯒꯤ ꯂꯝꯗ ꯑꯩꯈꯣꯏꯅ ꯈꯨꯠ ꯊꯥꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀ꯭ꯂꯣꯖ ꯗꯣꯔꯗ ꯐꯝꯃꯤꯟꯅꯔꯒ ꯇꯥꯏꯅꯔꯁꯤ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯊꯤꯟꯕꯤꯔꯤꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯒꯥꯏꯗ ꯅꯤꯡꯁꯤꯡꯕꯤꯔꯤꯕ ꯑꯣꯖꯥ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯔꯒ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯃꯇꯝꯗ ꯄꯣꯊꯥꯖꯔꯤ ꯃꯌꯥꯝꯒꯤ